Leibak nifu mangagi visa launanaba Imphal Center ama August 5 da hangdoklagani haina Chief Minister N Birena phongdokre. Namphalong amadi Tamu Town ga yengnarubada Indo-Myanmar gi ngamkhaida leiriba More Town chawkhat lambida khumang chawsinba oidri. Amadi High Court of Manipur na Turel dagi nung lengoi pekpa thingkhibagi mayokta masing yamlaba sinmi singna wakat mifam chathakre. Kurumjari Times of Manipur News miyeng tawiriba pumnamupu Elizabeth na taram nokchari hauzik miyam da pau sandok na pizari. August 5 da Imphal da leibak nifu mangagi visa lobada hena khudong chanaba Imphal da center ama hangdoklagani haina Chief Minister N Birena phongdokre. Wafam asi ngasi CM Banglo da pangthokpa credit linkage program gi makhada tongan ba trade ki loan gi senfam yenthokpa gi thoramda phongdokhibani. Manipur State Cooperative Bank Limited na senduna pangthokpa loan yenthokpagi thoram aduda Deputy Speaker K Robindro, MLA K TH Satyabarta, MLA H Dinko, MLA S Rajen, Cooperation gi Principal Secretary JC Ramthangasu loan yenthokpa aduda saruk yakhi. Manipur State Cooperative Bank Limited ki Managing Director Ahanthem Subhas IAS na ngasi credit linkage program gi makhada ahum shuba oina loan yenthokpa sida Self Help Group SHG Singh Fish Farmer Singh amadi miyam gi numita lakhiba mioi sing da loan gi senfam asi yenthokpani. SHG gi oina group chamaga yankhai manga da lupa lakh chamaga operation gi principal secretary nifu lising marifu tara gi senfam Fish Farmer gi oina Fish Farmer kuntra nipan da lupa lakh humfutara nipan gi senfam amadi miyam gi numit gi oina lanai miyoi tara tarukta lupa lakh kuntra nithoi gi senfam yenthoki. Hauzik loan loriba loni singna sen singbagi hainabi ningthina leire haki. Athoiba mithunglen oikiba Chief Minister N Birena makha taraduna Chahi ani helaklaba sarkar asina ngasidi ahongba kharadi lakle habasi thabak oina takpa hore. Supham nompham leitraba mioi sing amadi awaba imung singi karigumba khara tauba habasi sarkar asigi achoba pandam amani. Masigi mathakta ngasidi mioi kayada kanaba kaya pikre. Haujikti state asida economic revolution ama leirakle amasi yamna afaba khongthang amani. Masida aikhoi masel gi marakta pukchel sengba amadi changi. Pukchil sengdrabadi thabak amata mai pakpa ngamloi ngasi yenthokiba loan gi senfam asina kanaba lambi amada sizinaduna state asigi semit londa achoba mateng ama pangba ngamlagani. Amoromda state asida puthokodoriba fish feed ki mamalasi miyamda protein kunmari ki mathakta yawbana kg amada lupa yankhai manga amadi protein kunmari ki makhada leibasu kaithelda fangba mamaldagi lupa tara manga dagi kun fawba hanthana thagani. Tongan ba leibak nifu manga gi visa launanaba Imphal da center ama August 5 da hangdoklagani haki. Ekoi nane fix togo ngamdadana kayali loan sigena leibani huji ki oina akoi pot thokpa hori basi kg da koi huji be finalize tore leiba mayam lebi be yare Aku ini masih ada kita kenal protein. Nagi masih sedang awal protein di sana saya. Aku kunmari sada kunmari kita kena kulipan hoki. Protein jauh besar sih ada musik market tu kan mesti lupa hundra mana bawa. Hari ini Imphal market tu kan ni sada kunmari kita kena kulipan hoki protein besar jauh. Nagi masih sih Imphal market mudra dari mudra mengalau panggasi sarkar di ekonomi sukui ba milisi dega lupa yang kiri mengada lupa pun mengada logi bayar gani Tungda tongan ba SIC sing fish farmer amadi individual singda Chief Minister na loan gi senfam sing yenthoki. India government amadi Manipur government na Look East policy hairambadagi hauzikna Act East policy haina onthokraba matung Manipur gi yamna maru oiba mafam ama oiriba Indo-Myanmar border town Moreda chawkhat thaurangi thaba kaya paikhatpaga loinana lambi thongi fibam fagat hannaba
Lengakna ahenba mityeng changlagani haina chinda kayarak hana thajaba pikhrabasu madugi ona tainabada More town asida hana lairamba fibamga hamu haibadu adumak lengdana lairi. Amaromdana yumthangnariba Myanmargi Namphalong amadi Tamu Tauna Noma ki Chakhat Lambida Mangzin Thakibana Morega Yengnarubada aduki matik khenaba lairi. Masina Manipur miyam datana lengaki mai khuningai ori. Tauna sigi kaithel food park ki fibam khudong thiningai ori amadi National Highway 102 kaithel lambi aduki matik fatre. Myanmar romda lairiba lambina aduki fibam fana lairaga India More romdana lambi asi aduki matik fataba ori. Nong khara chuba matamda More gate number 2 asigi lambida isingna turel gumna chenba thengnari. Drainage matik chana lairabasu fail oibaga manare miyam chatpada nungaina bahaiduna food park mathakta hana fazana tal sing naplamba dusu lawthoklaga anauba hapnabagi thorang hauramlaga hauzik fawba tal sing amata thadana leiri. Matam amadadi Myanmar gi Tamu town lambi thongi fibam aduki matik Moredagi hena sothana lairamba mafam ama oiramkhibani. Adubu ikhang khangaudana Namphalong kaithel lakibadagi miyamna pamna changakpana ngasidi Tamu townda Manipur yauna atopa leibak kayadagi tourist sing lakpagi chang noma ki hengalakli. Myanmar sarkarna masigi khudong chaba lauraga lambi thong amadi tourist singna pamna changningnaba haiduna tongan ba mafam sing semjin sajinbagi thabak kaya ngasisu lepa leitana paikhatli. Amaromda tongan ba miyoi singna aikhoi paumida wafam kaya fongdokladuna mafam masida Manipur da natana atopa mafam singdagi miyoi kaya ama Namphalong kaithel da pochai leiba laknaribani. Masida ngasi fawba matamga chunaba mawongda lambi sing semjindaba asi nungaite. Yumthangnariba Myanmar ga yengnarubada yamna ikainingai ama oire. Maram aduna lengakna hiram masida lumna lobiduna mityeng changhaningi haina tongan ba miyoi singna fongdoknarakli. Lamdana yamna luna nala drainage system fajan thame khoi sigi border town gone yamna maru gate number 2 sidadi lambi yamna fibam se nong kitang tabdi ising pa duna chele torenga chamana reba si mari leina basingna yakhara yengjanani India gi mai shop nanga gi yamna kar tanjam ore duna athuba matamda langakna masimiyeng sangbiraga sembiba andagi sida armina hanal sumena oram dabane ba Armina sida bekar amat wangna sengbat kireba. Aduna sidagi nebayamba sida amot po oi krisina. Manipur High Court na turel dagi nunglengoi pekpada athingba thamkhibabu yaningdaba fongdoktuna ngasi sekmai kaujeng leimada maikai adongi masing yamlaba sinmi singna wakat mifam chathakhrei ngasi chathakhiba wakat mifam aduda sinmi gi punsi kanbiu Tabak suba thingjinbiganu haina thaba pleka sing sizinakhi sarkarna lamda masida lairaba imung amata lehaloi haina laurabasu ngasidi nomagi suraga chajariba lairaba imung singbu muthatlaga ina khunba imung khaktana khutlingba khunai ama thamgadoribra sinmi sing asigi hingnabagi atopa lambi amata mangjaunana sinbiba tawdana khudakta turel singdagi nunglangoi pekpa thingjin khiba haibasi sinmi sing asi sikro haibaga pangkhakni Maram aduna athuba matamda sarkarna mityeng changbiduna sinmi singna thengnariba awaba asi kokhanbiu. Maduna taduna sarkarna tasin usinadana leithoklabadi akanba khongjang kaya sangsinaba sem sare haina ngasi wakat mifam maduda saruk yakiba sinmi singna fongdoknarakhi. Makhatana khoina haijeri sarkarna nungsibidana akhoi singmi mayamsibu akhoi hinganbiyo natragadi akhoi sumaina tawragadi atopa lambi ama pibiyo natragadi akhoi masi suraga akhoi hingjabanina masi sudragadi isa isu semba imong manungi makeup toba mayam ama lekai gi ngache thumchet poyeng cheyeng mayam ama thogdo wangtholnadi kora hangdre hojimi yambanina masiguma mayamje sop tonaba mafam mama sarkarna pibiyo nungsi meyang khada haijabani akhoi Company ki mayam ama chaliba nung lengoi sing sidi kanamtana thingbide Dimapur dai lengoi pusilakpasu thingbide aduga suriba akhoi gi na suba yaroi forest department sida kari lakpira noina thingbasidi akhoi mayam sibu happy bana tabra sini aina hangning ro hangje adu argadi akhoi si hero hairagadi tasengna sarkar na mafam ama takpiro akhoi pulapna mai thadok piro akhoi yare ba Paugi marakthana atenba break ama lauzari
Manipur University de affiliate tauba South Asian Institute of Rural and Agricultural Management Langjing Achouba Imphal West ki admission tauzari course sing adudi BSc Agriculture, BSc Horticulture, Bachelor of Business Administration BBA nupa amasung nupi gi hostel gi khudong chaba leijari akaknaba seat kharatani akupa marol gi damak www.sairam.org.in natraga phone number 7641929924 natraga 8258801014 natraga 9612812346 ta contact taubiu. Break imatong da taram nong chari. Ngami singda anauba technology singi ahenba wakhalo sing pi nabagi pandamda Regional Research Center CIFA West Bengal da ngasidagi hongduna numit mangani chathagadaba training program da saruk yagadaba lamdam masigi ngami kun mangana saba kangbu ama ngasi Nabard ki General Manager Dr. JK Satyasaina Imphal Airport agi lam thakrai Nabard Manipur Regional Office ki sponsorship makhada HRV Philanthropy Foundation Imphal amadi ICAR Central Institute of Freshwater Aquaculture ani kusamnana pangthokhiba lamthakibagi thoram aduda HRV Philanthropy Foundation Imphal gi Managing Director NG Binod Kumar na ngami singda nga marum dagi karamna macha on hangani karamna nga macha sing yongani haibigi matangda leiriba anuba technology sing adubu khanghanduna nga gi pothok hena puthokpa ngamnabagi pandamda ngasigi lamthabagi thoram adu pangthokpani haiki Navani sponsor to wa masung ISRB Philanthropy Foundation na sinjaba adum khongchat amani masi khongchat sina Manipur gi ngabu simpham moina paibi ba sinau singda anobu knowledge mayam ma hapchan jaraga nga gi pothok si khare hena puthokna ba gi pandam da sinjaba adumba khongchat amani Ngami sing adubu lamtharaduna Nabard Manipur Regional Office ki General Manager Dr. JK Satyasaina ngami singi damakta HRV Philanthropy Foundation Imphal na paikhalakliba thabak thoram sing asi thagatningai ni masida natana ngami singda anauba infrastructure sing fanghan baga loinana Nabard ki maikaidagi bank singi khuthangda loan gi khudong chabasu pinaba honari haiki we don't directly give loans to fish, but through banks we arrange things. So if they form some organizations like farmer producer organizations, so their standing for taking loan will be much better. So we encourage them towards organizing themselves into production groups so that they can get benefit of aggregation in terms of input purchase or output sales and technology adoption and so many other things together one can do. Thasigi kuntarukta pangthokadaba kun shuba Kargil Divas Palan Tharamgi mangoinana Tara manga shuba AR na sinduna ngasi yangang pokpida leiba Emmanuel English Academy gi mahiroi singda army gi maikaidagi leiriba khusu khulai sing utpaga loinana lamdam masida leiriba naha singna army da karamna changani haibagi matangda mahiroi singda sandokna takhi Tara manga shuba AR gi Major Abimanyu na luchingduna pangthokhiba thoram aduda Major Abimanyu gi maikaidagi army ki sinfamda leiriba singna thengnariba awa nungai kaya gi matangda mahiroi singda paudamkhi thoram aduga mari leinana Emmanuel English Academy gi Principal Somorendro Khomdramna ngasi pangthokliba thoram asina army ki sinfambu pamjaba mahiroi kayada anoba inot ama pibada natana hanana sinfam asibu pamjaduna leiramba kayada di iru janingbaga thonga tekpaga pangkhak oire haiki Masi nan aingonda Meja Arbinje masi sila ame aduga sumaina program mu kak tawsi na haim basi aingonda nongai phawi adigi especially khoi gi school gi ngang gi marak ta army gi profession sangning ba mayam kho yauri ba adu moina sumaina laga sumaina weapons display tawge adu ngang da counseling kere counseling hai tare ko simbaji khara utke ngang da pawjil khar pi ge habi da ngang ji yamna mathamui da harau bo poi ai bo harau yam nungai yamna ngang ini seman lebak nungsibagi mama lebak nungsibagi moi de ithil khara phawon baje masimuk yam tang chaba yam phapa khongthang le na khanje BJP Bisnupur Mandal gi chahi sigi anoba member drive tawbagi thoram Sangathan Parva Sadyata Abhiyan BJP Bisnupur Mandal na sinduna Bisnupur gi Yangoi Ningthau Community Hall da ngasi pangthokrai thoram aduda BJP National Council gi Executive Member N Sana Zauba BJP Manipur Pradesh ki Chief Spokesperson S Tiken Senior Leader TH Yaima Bisnupur Municipal Council gi Chairperson L Maniyaima
BJP Manipur State Biodiversity Cell ki convener RK Somorjit, BJP Mahila Morcha and Mandalgi Thomi Singh Susaruk Yaki, Amadi Bisnupur Kendragi Mafam Kayadagi, Anoba member Singh enrollment Toki, Loinana, membership ID card Singh Su Kudakta Yentoki. BJP Manipur Pradesh ki Chief Spokesperson STK na Hana Sohiba Chumtoktuna, Anoba member Singh enrollment Toksinduna, BJP Mapangal Kankhat Hanaba Tangai Fade Haina Haki. Aram si Chumtok ka Chumbo le. Achum basne hai pai thok kitte ta la le. Aduna hojik ti la nam pun mo su Chumtok ta hai. Adu achum pun mo su Mapangal pi ta hai. Adu ka pa mandala mo hin ta hai. Allegation mayam ma. Background ka rim ta lai ta ba false allegation mayam ma. Bharat ta le political party mayam sing se. BJP ma dima ki alai le ta le mo ri mayam sing se. Bharat se lang le hai le. Bharat se Iran thol le hai le. Madugi Iran ki manung da ba ki leadership political party na sagat na ba hona ba ki se kasi su khangpiri ti Manipur State Minorities Commission MSMC gi Sentang Makada Integrated Development Organization IDO na sinduna educational necessity among the minorities community haiba hiramda ngarang nomagi oiba awareness program ama pangthokrai. Lilong ifam dalaiba IDO gi office sa pangthokiba awareness program aduda MSMC gi chairperson MD Anwar Hussain, IDO gi president retired DCO Alhas Ahmad, Roxan Khan MSMC ki secretary MD Abdul Hakim, Lilong Haribi College ki assistant professor Dr. Sadikar Rahman amasung senior accountant Alhas MD Nasir Ahmad na chingba saruk yaki. Thauramaduda wangang bada MD Anwar Hussain na Bharat Sarkar na minority singi damakta piriba khudongchawa singi lamda miyam da sugai na khanghanki. Prime Minister New 15-point program na piriba khudongchawa sing amamamta oina miyam da khanghanki. Loinana minority singi chakhwat thaurangi damakta Bharat Sarkar na tongan ba scheme kayagi khuthang da piriba kanaba sing asi lamdam masida khundariba minority miyoi sing na amata watana lomina duna chakhwat pa iramdam ohensi haina su miyam da appeal tauki. Miyoi kangbu sing na majority ni 80% jawab aduga lemoriba 20% ke manungda hairiba community singsina minorities community wariba United Nations Organization gi defined over declaration 1992 da tawriba dugi manungdagi aduna ethnic da linguistic da religion da nationality da yengaga minority ni haina lamdam madu da lakok se yai haina permission piba da manung degi. All Travel Rights Protection Forum Manipurna July 16 gi nongyai July 13 gi nongyai fauba National Highway singda kauriba ban asida miyamna gari chenba lepiduna mapung fana saugatpiu haina forum asina thadorakpa cherol amana khanghalakli. Directorate of University and Higher Education Manipur amadi Intellectual Forum of Northeast anina punna sinduna ngasi North AOC da leiba Hotel Classic Royal Hall da Draft National Education Policy lising ani tara mapan gi matangda khana nainabagi thoram ama pangthokrai. Thoramadada Education, Labor and Employment ki Minister T.S. Radeshyam, National Institute of Open Schooling Ministry of HRD ki Chairman Professor C.B. Sharma, Higher and Technical Education ki Commissioner Suman Singh amadi University and Higher Education ki Director W. Malemnganba Chenglai na chingba miyoi sing na saruk yakhi. Thoramaduga Minister T.S. Radeshyam na hai aikoi pumbana anauba India ama uba pami amadi ngasi khanariba Draft National Education Policy asina anauba India ama sembada chauna mateng panglagani amadi anauba India amagidamak aikoi khudimak na mateng pangsingadabani haiki. Education means, in Latin they call it educare. That means bringing out, lead out, educare. Lead out, bring out from the child. Already, we the teachers here, we think, the parents, we think that child is like an empty basket. You fill knowledge every day. Little knowing that they are already filled basket. Teaching and learning are not, we have to denounce teaching for learning. Paugi Marathana Tenba Bre Amatanga Lozari.
Gitam University Visakhapatnamda BSc Nursing amadi MSc Nursing in NPCC gidamak female candidate singna admission to bibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission tawbiba yagani. Subnataki seat taramanga khaktani. Akupa marol gidama contact tawbirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Break ki matungda taram nauchari makha tawa pauda Chandel District ki manung chanba bomku khunda police na toina thiba hombagi thabak chathabana maram oiraga lanje naduna Chandel District headquarters za saidang duna leiriba khunja sing maru oina nupi angang sing na thengnariba awawa sing yenglaga Anal Naga Tangpi Analon Chief Association amadi Anal Land Jury Board ki maru oiba thomi sing na chana thakna bagi polam sing mating pangkhrei Haukiba July 9 dagi tangkak naina chatharakpa regular campaign for Safe Loktak Know Your Loktak Loktak Kansi haiba banner makhada ngarang thanga karang ithatki mafam singda Karang Island Board Association ga khusamnaraga mai pakna pangthokrei campaign aduda kilo humfu muki oigadaba plastic sing khomgatki Venezuelan gi konung Caracas sa pangthokiba non-aligned movement gi mifamda Pakistan Kashmir gi wathoki matangda nahongna na punthokuna hotnarakpobo India na kanna yaningda ba phongdokrei United Nations India ki permanent representative oriba Said Akbaruddin na NAM ki ministerial mifamadu dahai malem gi oiba sigumba forum bu nakal namata gi oiba wafamda yumpham oraga atopa leiba amagi territorial integrity bu singna rafam oheloidabani Pakistan ki maming di pandana Akbaruddin na NAM asi leiba anigi leinariba chet naba puthokuna khanafam nate mifam gi agenda da yaudaba wafam hongdoktuna malem gi leibak singbu chamam nahanbagi thabak lepkadabani haina makha takhi ngasi ayu phone kiba pauche singda kari kari maru ba pau yaukibage habdu meyam punamok miyeng taminasi Lamjingba Times BJP MLA singi khongjung handokpa litri Minister Mari gi mifamna warep loba chatnabi gi wangmatani Minister Taret mifam yaukhidaba MDA na tumina leithokloi Tombi mai marang kaina putopa ngamnaba rooftop solar power plant sizinasi chingnangai oiba mongda leisabi ma siramle manga suba pay structure bu tres suba pay ROP ni haina namthak tobire M Jadomani MPS IS singi pham hongdo hongjin tawkhre Sangai Express Health Services da sikraba mioida promotion su posting supiramle Vijet leitengna aikhoi culture taklibani candle light thanduna protest tawkhre poknafam yum kai sanaba nunglengoi thebada awaba oinare nunglengoi peklaga imung chalairamba sinmi singdi kokta khut hamdare ising phangdabagi awaba warep loba thengmalle khudakta thabak oinu onto u gaikhangam lomi singi awaba kohonaba systematic treatment mathau tare nat chenabi sagon narakpa maitai nupigi phijessing mangsilagle chantukuma bebi sinamisi magistrate inquiry tawgani hairakle JSC College Oja Singna Tres Suba UGC Pegi Khongdung Dukhinaba Sem Sare Amakta Naharol gi thokda Cabinet na ikang thokle habagi recommend tawkhre haiduna timin lebiganu nakal namada tungsilaga thembagi mohta praja gi awaba kohon view MDA naga political issue sahi asida waroshin purakpa yai acharya ROP 2019 mayokta wakan phum chathakre nunglengoi pekpa thingdin khiba sinmi singi pukchak matpani sinmi sine hingnaba pukchak dama akan makhongdang tangkhilagani association bom amasu nomagi culture tolasi haina mafum kyata wakan phum phumkhre huyelan pau Manipur district marida blood bank manga khaktamak leiri district khudingmakta blood bank sing leitabana ana leng gi thabakta khumang tokhin mangamdri
फैक्ट एनकाउंटर केस AR ना विक्रम हाथ की वक्त केस की क्लोजर रिपोर्ट चैलेंज तौरले अमगता तरेस सुबह UGC पे की खोंगदंग तंगसिन नब सेम सारे लेंगांगना जुलाई 22 फावदा मतिक चाब थबक पाखलक्त्रबदी अकन मखोंगदंग तंगसिन लगनी इचेल एक्सप्रेस BJP मनुंग की वाथुकना मियाम वहन बचुमदे मिनिस्टर तरेत कैबिनेट फम यावखदबा लाइबक चिबनी तोंबी जमियात उलामा ई हिन्ना लमदम असिगी इशू क्यादा मंजिन थाना थबक तौरकली रोबिन होल की निसिन खुबमदा उचारा थाखरे तुरेलता तासिन की मिनिपी मचा मसीने फंखरे त्रिपुरादा मितै मे की नमक तक्षिनखरे सना लेबा जिरी इम्फाल रेल लंबी करम मतमदा सेंबल लोगदगे हाइबा ngamnadre मिनिस्ट्री ना था तरुक सेल थदरक्तबदगी कॉन्ट्रैक्टर सिंगना थबक सुबा लेमनखरे कैबिनेट मिफम यावदबा हाइबसी लेबाक की वफम थोइदे ताकपनी कैबिनेट मिफम यावखदबसिंग मफम लौथोनबा डिमांड तौरकली मयांग लेसाबी अमा सिरग लेरमले इकंग लौथोनबा कैबिनेट की वारेप थेंगमनखरे गैखांगम तुरेंद लुखिबा नुपी मचा मसु सीने फंगले इरेबा BJP दा निंगाई संगदानबा यादे सिट निफु हेना फंगनबा पुन्ना होनमिनसी मणिपुर लेगांग ओजा सिंगदा नमथाक तोबिरे मंगा सुब पेबु तरे सुब पेगी आरोपी ने हाइजिल्ले कैबिनेट मिनिस्टर खरना सरुक याखदबा लाइबक थिबनी लोइसिलकपदा मरुबा पाव अमुकना पिजरी लेबाक निफु मंगागी वीजा लौनबा इम्फालदा सेंटर अमा ऑगस्ट मंगादा हांगदोकलगनी हाइना चीफ मिनिस्टर एन बिरेना फोंदोखरे नम्फालोन अमदी तमु डांग यंगनरुबदा इंडो म्यांमारगी ngamkhayda leiriba मोरे टाउन चौखट लंबिदा खुमांग चौक्सिनबा उद्री अमदी हाई कोर्ट ऑफ मणिपुर ना तुरेलदगी नुंगलंगोई पेकपा थिंखिबगी मायोक्ता मसिंग यामलबा सिंमी सिंगना वाकन मिफम चथखरे हौजिगी ओनदी मणिपुरी पाव मता आंसर लोइजरे मियंग ताबिरिबा सुंगबो अमुकना खुरुमजरी